Imes PAODAM miyeng tabir singbu surbalana kurumjari ngasigi maruiba pau pijari. Sagol kangjai player gi murti sabagi thabak CM Birena yengsinkre. Driver furakhiba sing athubada fadrabadi Imphal More lambi ban tawrakadauri. Loinana lamdam asida ahanbu oina kautanga launch tawkhre. Pangmucha khaina bijari. Chief Minister N. Birena miyamgidama open gym ani ngasi sangakre gym ani du amana Kakching Thangmaiban Imphal West ta aduga atopa amana Margin Polo Complex Haingang Imphal East tani. Gym ani mak lainga ki matenga loinana Chief Minister's Indigenous Martial Arts Academy Manipur gi makhada install tawani. Chief Minister Kakching da hangliba gym da thamliba kutlai sing amadi machine sing uraga apen bafungdoki loinana open gym ase ningthina chalaiba darkar lei haiki aduga Kakching gi gym ase huran chinthidagi ngak senabagi damak security personnel khara ngak selhanduna thamnaba Imphal West ki SP da pauktak piki gym trainer singna gym equipment sing karamna chalaigani haibagi matangda Chief Minister da demonstration utki Tharamduda Thangmaiban SG MLA Khumukjam Joy Kisan Chief Secretary Dr. Rajesh Kumar Additional Chief Secretary V. Bumlunmang Amadi Director Tourism W. Ivohosu Saryaki Chief Minister na Margin Polo Complex ke Open Gym Sangara Batungda Complex Aduda Sagol Kangjai Player gi Murti Sabagi Thabak Chatharibadu Yengsinki Maduda Chief Minister na Mari Leinaba Engineer Amadi Contractor ga Unaduna Warisanabaga Loinana Thabak asi mathang tha November gi ahanba chayol fawda loishinaba pauktak piki tungda CM na Mantri Pukrida Manipur Police Headquarter amadi Civil Secretariat ki sengbat sagat iba sing yengsinki CM gi yengsinba aduda Chief Secretary Dr. Rajesh Kumar amadi Additional Chief Secretary B. Bumlun Mansu yauki Imphal More lambida passenger service tawbai ecovan gi driver ama sakhangdaba singna lupa chama piramu yade haibagi wahauda tamthina purakle hairi driver fubada chenaba miyoi pung nifunipan gi manungda faduna cherak pidragadi Imphal More lambida matam kaktana ban chatharagani haina driver singna lauthokre thogdok asigi matangda khulai paiba lalhoba singna fubadagi soklaba sora kaitheldagi MD Abdul Hakim chahi kuntra apokpa Abdul Aziz na mahak ngarang numidang pung 8 rom taba matamda Moredagi passenger ningthina fangdabana pot khara puraga mayumda thoraki Mahaki gari na Technopagi miyamna Jero haraga sukhangnaba Chamol Village yaurakpada khulasida leiba hanadagi hauna kuki lalhoba singna tax lofamda ngaiduna leiramba miyoi kharana mangonda mahausagumna lupa chani yankai piramnaba khanganki maduda mahaki gari da passenger amadi pot yaudaba aduna maram oiraga makoina hairiba senfam adu piba ngamloi haiki maduda lupa chamadang oirabasu piyu haibada piba ngamkhide madudagi mahakpu mafam aduda leiramba miyoi aduna furakhibani haiki Amaromda MD Abdul Hakimbu furakpa aduga mari lainana Kakching district ki sora kaithelda Imphal More lambida passenger service tawba gari driver singna mathau tawba leptuna khongjang changsinkre mifam aduna joint action committee against brutal torture of MD Abdul Hakim kauba ama semkhibaga loinana driver fubada chenaba miyoi tha asigi tang 8 ki ayupung 3 fawbagi manungda faduna cherak pidragadi Thangnaba mikuptagi Imphal More lambida matam kaktana ban chatharagani haina lauthoki They Chinese and Gaitare. I went on Pasado, the food of the yard, and Mina, Mazon, Watida, and Han, but they went Latale, land, but I don't want to Pangi Pasado, Madam Lahore. More you and Tan, you're going to a house. Ozito is a 10 open your kilometer, any one like that. For example, Village size. We in Haron, Guinea collection, Hana collection to work hardly. Anamama, they lower than live for this. Sahi takes Sahi is listening Amazon and Amazon.
lamdam asida ahanba oina iramdamna semjaba kautang ngagi pothok ama oiriba pengba amadi ngatongi ken fish ngasi imphagi classic hotel da launch tawkhre tharom asigi chief guest ki warol piraduna mayang imphal kendragi MLA kongkham robindro na hai long process kaya Zanthok finish form amada puthokrakpa ase yam kanai miyamna pamnariba hentak asi sembada matam yamna changbanina kanamatana semnade adubu leirabadi chagi haiba ngaktani Manipurda ngagi pothok marang kainadi puthoi adubu mapalamdagi pusilakba ngaga mamalga fluctuation yamna leibana yon mangamde masigi kudong chadabase kokhanaba honabada mapalamdagi nga pusalakpa ase yamna kupna monitor amadi tax khara chawhalagadi kokbayai mapalamgi product sing use tawgumsi haibanate adubu iramdamgi pothoktana hena emphasis pc haiki tharunga mari leinana lamlai enterprise ki managing partner Kumantem Rakesh na hai mapalamdagi source makal ani thokna lakpa tin fishinga chanagadaba mawongda product asi puthokpani magi arumbana 450 gram ni aduga manungi product na 250 gram ni ken asi amada lupa chahumda customer da fanghangani miyamnasu makhogi website www.lemlaingam.com dagi online dagi leiba yagani free home delivery service ki khudong chabasu leigani phongdoki Manipur University Students Union Musu 2021-22 na sinduna The Transformation of Education Begins with Teachers haiba theme da World Teachers Day thorom ngasi Manipur University gi centenary hall da pangthokre thorom aduda akhanaba mithunglen oikiba MSPDCL gi chairman amadi thanga AC gi MLA oiriba Tongbram Robindro na hai miyoiba amana magi lamchat adu fatraba Chokhatpa khunai ama oinaba hotnabada ojasingna achauba thodang lori makhoigi thodang asi mahiroi amadi miyamna kauthokfam thokte ojasingna takpi tambiduna ngasi khunai asida masek mangal thokna hingba ngambani horokliba nahasing lamchat makhrabadi miyoi aduna lairi fana hairabasu officer oirabasu madu khunai asidadi chanafam khangdraba lamchat yaudraba fazafam leitaba miyoi oidi maramaduna mahirosingna ngahaki wakhalda pukningi apamba fangnaba nataba lambida chatna honaroidabani haiki athoiba mithunglen oikhiba MU gi VCN Lokendra na hai university asida tamliba mahirosinga takpi tambiba asina mahiroi kharakhakni haina khanba langani masina khunai gi yumbirel sengda takpi tambibani haina logani Education asina khunai ama ahongba purakpada chauna thodang lori afaba khunai ama ohenge hairabadi afaba education system leihenba mathautai masida university asina su thodang yana bahotnamina se haiki Thoromaduda Manipur University ge Vice Chancellor N Lokendra Din School of Education Takhelambam Inaubi School of Humanities S Ibotombi School of Life Science R Baratharanjan School of Mathematics and Physical Science K Yugindro School of Social Science S Mangi Din Student Welfare M Premsit Amadi Musu 2021-22 gi President Sanasam Steven Su Sarwyaki Mahiroi Singnasu Nat ki oiba jagoi isai kaya utki amadi oja singda Mahiroi Singna kudot pot sing su piki Kakching Popular Sporting Club KPSC Kakching Khunjai Lekai lingkhat khibagi chahi humpunithoi shuba mapok namit thorom ngasi club asigi executive committee na sinduna club asigi sana bungda pangthokre tongan ba makal mathel gi thorom kaya ga loinana pangthokhiba ngasigi thorom aduda wabagai asigi MLA Dr Usam Devena athoiba mithung KPSC Kakching gi president Y Syamchandrana thorom mapu amasung Buvon Bek Phelgi mapu Nawrem Nopuna akhanaba mithung oina saryaki Thoromaduda KPSC Club asina konma mafam singda laiba lairik laisu sana khotna ba amadi arts and culture gi lamda mithoi mihelaba singda meritorious award yauna tongan ba mana singlan thoktuna pungning thawatki Thoromaduda athoiba mithungi warol piraduna MLA Usam Deven hai laikai lamdam ama chawkhatna ba hotna bada club ki thodang yamna chawi laikai gi miyamna su club na paikhalakpa thabak thorom singda isai sagi angam ba mateng pangbiba mathautai haiki Lekaya sigi awalapa kana karba jaga satna study tauri kana kana satna culture ki boga bathui kana adugo Manipur ki university singi college singi adagi research scholar PhD to bogya
कोई कना कना लेरी हैदना मसक ताकना लबदम सिगी कोई अफब पोरटो माइकीदा सक्शन बीबा हैबसी अदुकी मतिक कोई लाइब फबने Indo Burma Sugnu Lambigi Wabagai Lamkaidagi Sugnu Chakpikarong Fauraga New Somtal Burma border Faubagi Miamgi Punsi Lambi Oiriba Lambigi Fibam Kahina Fatabana Miamna Matam Sang Awawa Amadi Kudong Chadaba Kaya Mai Undana Ladiba Asi Atuba Matamda Semzin Binaba Lambi Asida Saidang Liba Ching Amadi Tamda Kundariba Miamna Lengaki Pukning Ching Silakli Lambi Paring Asigi Nagyeta Kundariba Sugnu Amadi Chandel Esi Sugnu Dagi Premzit Kawa Amana Fungdorakpada Handakta Pangthokiba Assembly Mifamda Lambi Asigi Matangda MLA K Ranjitna Mioi Lakayagi Kanbiduna Lambi Asi Semnanaba Assembly da Pukatpadagi Works Minister Govindas Konthauzamna 2023 Faubagi Mars Fauba Semzingani Haibagi Taza Pirakibasu Laikre Lenga Asena Miamgi Kanbiduna Hauzak Lambi Fatabana Miamna Tengnariba Kudong Chadabasing Karada Orabasu Koknanaba Sugnu Sero Amadi Chakpikarong Faubagi Saruk Singda Port Hole Kaya Laibasi Miamna Chathok Jasin Tauba Amadi Ana Laying Bachatpada Kudong Tiba Kayasu Yaunari Atuba Matamda Fibam Fatraba Lambi Asi Mention Biduna Miamgi Awabasi Kokanbiu Fundoki Samtan New Samtan Burma border pause Kogesi around lakh ahum gumba population lay hariba sing asigi amatang hairaba lifeline oiba lambi ne adubu ngasidi haukiba 2009-10 da akoge iramdam sugnu gi honorable MLA Sri K Ranjit na works minister oibiring ei matamda mahakna improvement tawkiba black topping tawkiba dugi matung dagidi ngasi phawba haibadi around chahi 10 ni thoi gumba si kariguma makhalam tagi same saba improvement se amata tawgidabana maram odana ngasidi ekogi maning da leiba fibam masi kom saduna adugi matik fajadaba awaba fibam da leire Nabard ke sponsorship Makhada Thawal District ke Nongpok Ingaurok ta leiba Ingaurok Progressive Farmers Club na Lomigi Thauna FPC Private Limited ke kusamnaraga sinduna Farmers Club adu lengkat ki bagi chahi ani mapung farak pagi anirak suba mapok kumon thoram ngasi nopok ningthau panthoibi ki community hall da pangthokre role of farmers in modern society haiba pandam da pangthokiba mapok kumon gi thoram aduda MSFAC gi project coordinator amasung oil palm mission gi consultant su oiriba Mahendra Singh Khaidem Krishi Vigyan Kendra KBK Thawal gi head senior scientist Dr Jesmarani Sarangthem social scientist Dr Dhanabir Laishram Laurembam Gram Panchayat ki nominee Pradhan KH Sana Khomba Singh KBK Thawal gi agronomy gi SMS N Tomba Singh amadi social worker Yumnam Pasuram Singhan Chingbana president member Singh oina saruyaki Tharamadu da saruyaki ba expert Singh nasu Laumi Singh na manama Singh thana ba karamna sem sagani karamna lainatina dagi ngakthokani haiba Singh sandokna thamkiba ka loinana Farmers Club aduda farm inputs Singh su kusinaki Laumi ki thongna FEC Private Limited na puthokpa organic ki oiba manama Singh amadi tungan ba haira dagi semba pickle Singh stall su hangki Haugallagliba naharo sengbo matam gi oiba hai sengba hengatna ba skill development and computer center amangasi Bisnupur Bazar da chief medical officer Bisnupur Dr L Raichandra Singhana hongnabi matung ina Raven kaptun hangdokre nupi khunai na senduna pangthokiba skill development and computer center sangabagi thorum aduda zonal education officer John Fort Bisnupur gi AI K Sitaljit Singh Bisnupur Municipal Council gi ward number 7 gi councillor Mutum Ongbi Laima loinana Bisnupur gi akoibagi masak nairaba Miyusing Club amadi NGO singi luchinba kayasu saruyaki Bisnupur Kendra gi ward number 7 da laiba Namgaizang Youth Club ki 6th Annual Youth Day gi thoram amangasi Namgaizang Community Hall da Yas Minister Govindas Konthauzam na athoiba mitunglen oiduna pangthokiba thoram duda Village Chairman TS Asun Dr Jentuya Dangmai amadi Kangkhulung Panwai Chief Village ko na mathangsina President amadi Guest of Honor oina saruyaki Annual Youth Day thoram adu kamari lainana Minister Govindas Konthauzam na hai aikhoigi lekai amadi lam khudingda lambi asi asum chinba henjilakliba asi koknaba masi semlagani loinana mafam asida community hall ama sananaba
तानरे कुमसी ngamdrabasu next year dadi soidana sanaba hotnagani mafam sida angalwadi center ama hangnaba hotnagani phongdoki Research Forum Manipur Reform na Manipuri Literary and Cultural Forum Tripura ga punna senduna ngasi Agartala gi tarau maitai dekaida maitai mayek khanghanbagi thoram ama pangthokre thoram da Reform gi editor Longjam Somarendro Forum gi secretary Khoshna Mangol Maruk gi joint editor R.K. Tarunjit Reform gi member A. Sanjit amasung L. Krusopna akhanaba mithung sing oina saruyaki Tharamda maitai mayek mapi lairi yenthokduna mayamda mayek ase khanganbagi wangangloi singna wangangki Manipur ge ahanba oina Amit Tongna Salon ge award fanglakre Times Group amadi Strex Professional Division na senduna chahi ahungi manungda amuktang pangthokpa India Hairstyle Icon 2022 gi oina Amit Tongna Salon ge award fanglakpani haidi hiramasegi matangda Press Club ta pawmishinga unabada Salon ge award fanglakraba Amit Tongna hai competition ase March tha dagi hauraga entry level da hauraki madugi matung Guwahati da semi final gi miyo chama gi manungdagi final gi oina ai itomta khalakibani Makatana Mumbai October gi anida pangthokpa thoramda final changba ngamki loinana Bombay Fashion Week ki oinasu tarasubada khalakibani masigidamak fanglakhiba trophy ase Manipur gi miyamda dedicate tawjari haina Amit Tongna phungdoki Social Welfare Department na tawba amadi pangba yaba mateng pangani haina Social Welfare Minister Haikam Dingo na ngasi kaibi sanapata laiba Yaivilen Children Home gi complex ta pangthokhiba Yaivilen gi kuntrama pansuba mapok kumon thorongga mari lainana phongdokre mahangna makhata na hai Yaivilen gi mingthol amadi wari tabada yamna nungsi puwari da sagonaraga lehaugadaba wari ama oiri government ki maikaidagi grant phangde haibadu haujikti wari tathok tasin tawba Nungaiba naha director amat lairabanina department asina R&R gi matung inna karitoba yabage haibadu yenglaga soidana mateng pangani department ke maikaidagi da natana mahak masamak maikaidagi su angama mateng pangani home asida lairiba grievances mayam hana khanglamdragasu haujikte khanglabanina Yaivilen gi ahal sengna khaliba manglan adu mangphauna ba honabada ishwar madi mahaki maikaidagi angama mateng pangani loinana Yaivilen da lairiba angang seng afaba matik chaba mi ama oirasanu haiki Nasi kwari hena lai phama haitaga de sing jaga sinida ko children home sinida la akanda nasi apen penda adigi dai ba ko grievances ma huma tana jarkanda ko na masi thabo ko utok chaba ngamna no hona jabu madun ena ko da nuai jabu se duna ko suju shoduna masi gi khandi ba ko Yaivilen gi ipu sing khali ba han sing na khanjari ba mangla che shoduna no matara no mo phawna na ba Hona bada shona sumati pangchano aduga koi leriba koi department ki sati ki so among level koi pangano hona jage Tharomadu da Social Welfare gi director Ngangom Uttam Jenims ki Professor Dr. Ningombam Jitendra PWD gi retired Chief Engineer Thangjam Joy Kumar Madi Makeng Dolai Thabi gi Jila Parishad Member Ningthau Khongjam Sanatombana Guest of Honor oina saru yakhibaga loinana Yaivilen gi luchingba Nepram Nungkanba Vihari na Tharomapu oiki Tharoma segi saru am oina Yaivilen asibu mapung phana bhotna bada achogba thodang kaya lauramba laikhijaba singi mafamda hikat laikat tamduna ikai khunab udki The Maintenance and Welfare of Parents and Senior Citizens Act 2007 and NALSA Legal Services to Senior Citizens Scheme 2016 haiba hiramda nomagi oiba legal awareness program ama National Legal Services Authority ki miyeng makhada Manipur Legal Services Authority amadi District Legal Services Authority Chandel na Sinduna Manipuri Muslim Council Moregi Conference Hall pangthokre ngasigi thoramda R.K. Imoba Singa lawyer na various benefits under the Maintenance and Welfare of Parents and Senior Citizens Act 2007 amadi Mangalaibi Saringbam JMFC CJJD Morena NALSA Legal Services to Senior Citizens Scheme 2016 haiba hiram singda marik chumba wafam sing thamduna miyamda khanganki loinana MD Hussein Advisor MMCM nasu ngasi pangthokhiba thorongga mari lainaba wafam phungdoki
Mahausaagi chatnabi matung ina chahi khudingi pangtoktuna lakpa kwaktan bagi thorom handak chahi gesu sana konung Ultra Sanglen Sana Mahi Temple Board amadi Govindaji Temple Board ahum puna kusanaduna kwaktan bagi thorom wangkai angom laikai community hall pangtokre kwaktan bagi thorom adu sana konung dagi wangkai angom laikai fawa nat ki oiba fijet setuna Ningthau Laisemba Sana Jawba Yauna Amaiba Amaibi Kaya Yauna Khongchat Chatki Madugi Matung Wangkai Angom Laikai Community Hall da Laison Tinson Amadi Nat ki Thorom Kaya su utki Thorom duga mari lainana Ultra Sanglen Sana Konungi Maicho Purel Ngarianbam Kangjia Mangang na hai chahi asigi oina sana konung Ultra Sanglen Sana Mahi Temple Board amadi Govindaji Temple Board ahum punna kusamnaduna kwaktan ba thorom pangthokpa asi ahan bani kwaktan ba thorom asi lai haktaktagi chanaram laba thorom amani masi haurakliba mirol singnasu kupna khangba tangai fade masina kum amagi awa ana khudingmak kokpangamgani haina maihorodagi thajanaba amalai haina mahakna phongdoki Traditional visual set laduna Prime Minister Narendra Modi na International Kulu Dussehra Festival da saruk yaki Kulu da pangthokpa Dussehra Festival da Prime Minister na saruk yaba ahan bani festival ase Kulu gi Dalpur Ground da October manga dagi 13 fawa pangthoklibani Kulu Valley da lai chahum hena laibagi maming chatlibani PM Modi na haiki Kulu Festival da saruk yaba fangjabasi aigi damaktadi yamna faraba kudong chaba amani ngasi Vijaya Dasmi namita Sangariba project sing asina India gi chawkha thorang ngai pakwa oiraknabagi maroiba role oiragani haiki Parliamentary panel Anova Semdokpada Standing Committee on Finance da Aam Aadmi Party gi Raghav Chadha member ama oina hapkre chahi asida Punjab tagi Rajya Sabha da AAP na nominate tawrakhiba Chartered Accountant chahi kuntramari da suriba Chadana khwaidagi naha oiriba member oide Rajya Sabha da AAP gi member tara lai 2022-23 gi oina committee kunmari Semdokpada Chadha su member amu oina nominate tawkhibani Chairperson su ngapan anobo oina khanki chahi asigi August ta phongkhiba parliament ki mifamda inflation amasung taxation gi matangda wangang khibani mahak Delhi University da tamlaki London School of Economics tagi course ama loishalakibani Rajya Sabha gi member chama hinbana retire tawkhibadagi committee kayada ahangwa mayam ama laiki ngasi nauna semdokhiba asida main opposition oiriba Congress na home amasung IT panel da chief sips ki thammangki home panel gi head oiramba Congress ki Abhishek Manu Singhabi gi mahutta BJP gi Brice Lal na sinkre IT panel da su Congress ki Sasi Tharoor gi mahutta Maharashtra gi Pratap Rao Jadhav na sinkre All Jiribam Durga Puja Celebration Committee Jiribam gi humputra manga suba Durga Puja Celebration ga mari lainana M Kainahanbi Memorial Men Hiang Tournament 2022 pangthokre tournament aduda participation mari na saruk yaki hiang tanabagi thorom aduda Aboni Das Atgor Kadamtila Dipon NS Vinselu amadi Krishno Namasudrana Vinselu na mathangsina first second amadi third prize fangki Puja Celebration All Jiribam Durga Puja Celebration Committee Executive Member M Brajakantana Hai 1947 dagi Puja gi committee asida Puja Celebration ase pangthokjabani loinana hiang competition ase su pangthokjabani haidi DFA Moregi Makhada Charleston Technopole Youth Club Sinduna Mamang Thagi Tang Kuntaruk Tagi Charleston Technopole Village ki playground da Jatharakhiba ahanba Let Khothang Baite Memorial Tournament ngasi lotion crek ngasi lotion bagi thoromda T Baite Manager ICP More Jamthang Baite President PPC More LS Saikhojang Baite President KCA Technopole District amadi Atai Village Chief Kayana Saruk Yaki Lotion bagi Mesta FC Lendau amadi TS Laijang Team Anina Sanaki FC Lendau na goal ahum sono da thoi kre makok mathang ta krabasingda manamatum nian thoki Aroibada Maroiba Pao Muna Bizari Sagol Kangjai player gi murti sabagi thabak sem bire na yingsinkre Driver furakkhibasing athubada fadrabadi Imphal More lambi ban tawrokadawri Loinana lamdam asida ahanbo oina kautanga launch tawkre
ngasigidamakta di paudam matang sida loijare miyeng tabiribasingbo amukana khurumjari.